United States of America da India haiba wahai asi makha tana sijinnaba yararoi haina US President Donald Trump na Athingba Thamkhre. US President Donald Trump na haikibada mahakna Athingba thamliba si India dagi lakpa Indian singi mathakta natte mamangai dagi ladaklaba Native American singi mafamdani. India haiba wahai asigi matangda ingkumja lising amaga samriga marfu taraga nithoi dagi hauna samamnaba ma leirakrabani. Sahi aduda Christopher Columbus na nongchup mai kairomda ising lambida khongsanduna India yongnaba anoba lambi thiki soibadagi mahakna thengnakiba mioi Singbu Indian haina mingthonki. Columbus na anoba continent ama thengnare haiba mayek sengna khangba ngamkrabasu Native American kangbu kharabu makhatana Indian haina aduma khangnaduna lakhi.